Bir Tikendrajit ki statue Mathakta Famduna photo Kaplambasing Warak-Watemduna Wakhal Tahankhre Pawasi Pandam Pauksi dagi lakhwatchavane Jiribam District in Ningsing Khulgi Ancestral Heroes Memorial Complex da laiba Athoba Bir Tikendrajit ki statue Mathakta Famduna photo Kaplamba miyoising District asigi organization sing amade miyam ga punna phaminaduna Warak-Watemduna Wakhal Tahankhre Pari Puri Athoba Ningsing Loop PPA NL gi General Secretary na khuyek piduna thadorokpa cherol amada athauba Bir Tikendrajit ki statue Mathakta Famduna photo kaplamba social media da viral oirakpadagi lup asigi office ta district asigi tongan ba organization amadi miyam puna joint meeting ama pangthoktu kupna khanaraba matungda thokdok asida chenariba miyoi singa phaminaduna Warak-Watemduna Wakhal taminakhiba nei thawong asibu chatharam liba angang oiriba Bengali Muslim ahum asina Wakhal Khantau dabadagi soikhiba do ngarangi miphamaduna makhatana amuganna tawdana ba Warak-Watemduna karigumba sigumba thawong ase amugana tawroklabade ahak pasairak fangbada yari hainasu masana yana PPA NL gi meeting resolution book ta sign tawduna Wakhal su taminakhre masida natana memorial complex asida masana tawkhiba aranba du ngakpi na bang athauba humgi khubamda khurumba hainasu yanakhre loina nangasigi joint meeting aduda PPA NL gi advisor executive member Jiribam Development Organization ki advisor Ziri Ima Maira Paibi Apun Balup ki executive member sing United Ziri Youth ki executive member Sonapur ki pradhan Kasimpur Club ki secretary AJ MSECDO ki secretary AMPSU ki president executive member sing guardian sing amade atopa mahirulup amagi advisor na chingba singsu saruk yakhe National Leadersingna party office Thong Lonnaba Paotak Pirakpa Leite BJP Pawasi Pandam Pauksi dagi lakhwatchavane National Leadersingna party office Thong Lonnaba Paotak Pirakpa Leite BJP gi office Thong Lo le haina pause khara da phonglakliba si aranba wafam ne curfew laivana office ta party gi thongmi sing lakba hanthavani haina BJP Manipur Pradesh ki General Secretary K Sarat Kumar na phongdorokle Nitai Pachu thekta laiba BJP gi thambal sanglenda ngarang paumi singa unaba mada K Sarat Kumar na phongdokhibada BJP Manipur Pradesh ki office Thong Lonnaba National Leadersingna Paotak Pirakpa Leite party asigi office Thong Lonnaba su leite state asigi mafam kharada thamliba curfew asina maram oiraga party ki thongmi sing lakpa hanthavane BJP Manipur Pradesh ki office Thong Lo le haina local paukse kharada phonglokliba wafam asi aran bani hai khe paumi singna Prime Minister Narendra Modi gi ahum laksu batam gi BJP na lusingba NDA lenga asina numit chamani gi manungda paikhat kadaba thabak thoram sing gi manungda paikhat kadaba thabak thoram sing gi manungda Manipur gi isu loisangani hai khiba do kari thabak lokhalakpa yabagi haina hangbada General Secretary asina state asidagi Assam Rifles lokthokpa hawragliba se center na paikhalakpa thoram sing gi manungda amani hai khe loinana state asida suspended animation thamba natraga thamdaba haibasigi matangda paukhum pinaba mahangna authority waidi haiba wafam su thamlakhe